Tungi mirol nungayay fana hingna banga sigi mirol na kathokpaga loinana tung koina chatkadaba Poram sing Yatpa yamnamak mathau tai haina Chief Minister Yumnam Khemchana phongdokhrei wafamasi state ki thakta Manipur lengak na sinduna BT Park ta pangthokpa Patriots Day ki thoramda mahangna phongdokhibani thorom adugi mangoinana Governor Ajay Kumar Valana luchingduna Kanglagi Utra amasung BT Park ta leiba Saint Minar amade Exile Martyrs ki Memorial Site ta haikaleka tamduna ikai khomnabut Lengaki Minister, MLA Amadi Police Amasung Civil Gi Makong Chongbo official sing yauna pangthokiba tharomaduda Chief Minister Yumnam Khemchan hai ngasigi numit asi lamdam asigi yamna maruoiba numit amani numit asida athauba Birti Kendrejit amade thangal general na fasi gi sangai thaktak kaduna maraiba ki ningtambagi damak kathokibane Manipur gi apunbagi saktam amadi chanakanglon ngakna malemda masak takna bhona kiba thauba sing adugi mafamda ikai khumnabu utli ngasigi August 13 na lakpada aikhoina ningsinggadaba ase Iramda masitek takaidana thamna bahona bada aikhoigi ipa ipu singna kathokiba adune makhoigi kathokpa duna tungi mirolda leivak ningba amadi kathokpagi wakhalon yakai hale haukiba ipa ipu singaduna ngasigi mirolda ningtamba khushinarambane tungi mirolna nungaina hingba ngamna bangasigi mirolna kathokpa amadi tung koina chatkadaba Poram sing Yatpa yamnamak mathau tai haina mahangna phongdokhi mahangna makhatana hai handak ikuikuidana malemgi thakta pangthokiba Commonwealth Games ta lamda masigi mingchat purakhiba sanaroi sing adu buthagatli makhoigi thoidok hedokpa thabak sing aduna Manipur asi malemna singthaba horaklibani maramaduna lamda masigi miyamna iramdam asi mangjil thaba ama oinaba hotnaminasi haina mahangna makhata khi Hokiba ityas ki sehisa kayada malemgi khwaidagi sakti leraba dumba British Emperor ga Manipur gi Lami Singa Manipur gi Ningthauga unna lan thengadana maithigani khanba lan phamda maribak majati gi ne haidana adugumba thawaina ponta oibangam khraba adumba athau singado adugi lingjen thonaduni asi ekoi milon ningsin do basi yuain amugana dumba athau sing yuwakhalona du ayin kai kum su cheri matam adugi ekoi ipai pusing aduna Karigumba makal amatagi sing natrakatam natrakatuan ba community yo wakal da Manipur sagalamde Manipur gi apun ba sakam si aikoi punanga wi nagadaw bani haibagi sagati ba dugumba Manipur aduna aikoi na ngasi pangthokliba sugumba Patriot Day sidasu aikoi na umupangi Thoromaduga mari lenana Governor Ajay Kumar Valan hai August 12 Manipur gi Puwari da yamna maroi banumit amane kumjali singamaga chanipan mari putara mathoi gi ngasigi numit asida Birti Kendrejit amadi General Thangal British ki mayokta lan haubagi maralda mafam asida fasi tawduna hatkibane loinana Maharashtra School Chandra yauna Manipur gi athauba kaya Andaman and Nicobar Island da loi thakibane kumjali singamaga chanipan mari putara mathoi gi Anglo Manipur war gi thodok aduda aikhoigi athauba singna utkiba thongna lingjel amadi thodok sing ashisu lamdam asigi miyam gi wakhalda kaungamdana leiri mapangal leiraba British ki military fibam adu khangna lamdam asigi athauba singna thongna leina British ki mayokta lan takiba du icham chamba thongna nate asengba thongna haibasi mai pakani haina changsinba du nate achumbagi damak akiba leitana lepa aduni haina mahangna makhata ki The Patriots Day carries for us today. History is not remembered merely to glorify the past. History is remembered so that its lessons may guide the future. The history of Manipur is history of resilience. Through centuries of challenges, the people of Manipur have demonstrated remarkable courage and an enduring ability to preserve their distinct cultural identity. The legacy of our patriots is an important part of this continuing journey. We must ensure that the sacrifices of our heroes become a source of strength for building a peaceful, prosperous, and harmonious Manipur.